Kumza lising amagat samapan hompuga mathoy gi matungda changlakpa mitopsing khangdoktuna halallaga CM. Honda India Foundation amadi Manipur State Rural Livelihood Mission anigi marakta ngarang MOU ama khuyek piduna Honda India Foundation gi corporate social responsibility gi makada Manipur gi nahasingda hospitality management gi lamda skill development training pinaba project buniyar Chief Minister N Biren na hawdokhibaga loinana Manipur da kumza lising amagat samapan hompuga mathoy gi matungda changlakpa mitopsing khangdoktuna halalagani haina phongdokre Chingmairong da leiba Hotel Classic Grande da pangthokpa MOU khuyek pinaba amade project hawdokpagi thoramda athoiba mithunglen oikiba Chief Minister na hai Manipur gi miyoising miyok michan faba mikau miram phajabada natana hauna lonchat ningthina khangbana Japan gumba laibak gi hawrakhiba Honda company na fauba Manipur gi nahasingbu hospitality management gi makada ahenba training piduna skill hengatlanduna tungda hospitality gi lamda thabak fangnaba honarakpane masigi damak Honda India Foundation bu thagatle mapal lamgi company amada thabak tawbagi natraga institution amada mahi tamnabagi damak hairakpa matamda yamna section gadavane handakta su Manipur gi nupa macha manga Maharashtra gi school amada tathi tawaina tawi haibagi thogdok laikhre maram asina su laingang na phongna ngasigi MOU khuyek pina duna miyamda project asina Manipur gi naha kaya kanaba phangalagani haibagi thajaba phongdokpane Asigumba project sing asi chingi district sing dasu company asina yahoning bagi apamba phongdokhe lamdam sigi miyam haujuk awaba khudong thiba matam amada leire phurubasi hingba natraga siba phurubasi gi identity mangba natraga mangdaba anigi singnaba marakta miyam hingliva nei asanba midyang yaudaba politician kharana lamdam asi mathong maram khangdaba ma ohelambadagi miyam gi punsida temsingnaba kaya thengnariba nei ngasigi mirol na awaba mayong nariba si tunggi mirol gi damak yaifanaba honarubadagi nei Laibak fabadagi India laingangna Manipur miyam gi yaifanabagi damak border fencing taunaba amade free movement regime chana handanaba warep lawkhre masina tunggi mirol singdi wakhalda nungsuk nungjanaba yaudana hingba ngamlaga nei ILP gi base year wediba kumza lising amaga chamapan hompuga mathoy gi matungda Manipur da changlakpa mitopsing khangdoktuna mayum da halalagani haikhe project buniyar gi matangda palladuna mahakna hai ahan bagi waina chahi ahum chathagadaba project asigi makhada Manipur gi naha lising ama hospitality gi training pigani aduga training loiraba matungda hotel na chingbada thabak tawjaba yaraga nei irang asina maram oiraga tha kaya mangkhriba si miyam amade laingak punna honaduna phukat patangai fade haikhe ngarang gi thoramda Honda India Foundation gi trustee Binay Dingra amade Manipur State Rural Livelihood Mission gi state mission director N Bandana anina khuyek pinakhiba MOU gi matungina Manipur gi nahasing Bisan Foundation na hospitality management gi lamda Tha anigi training pibaga loinana thabak phangananabagi pandam thamle ngarang gi thauramda Minister Y Khemsan Additional Chief Secretary MH Khan amade Honda India Foundation gi official singsu saruk yakhe